ꯈꯣꯏꯔꯥꯛꯄꯝ ꯁꯨꯔꯖ ꯀꯨꯃꯥꯔꯒꯤ ꯄꯣꯁ ꯑꯃꯇꯪ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟ ꯁꯨꯒꯅꯨ ꯌꯨꯅꯤꯠ 40-7 ꯁꯅꯥꯊꯣꯏ ꯁꯥꯒꯣꯟꯁꯦꯝ ꯀꯔꯤꯅꯣ ꯏꯅꯥꯎ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯉꯔꯥꯡ ꯈꯣꯡꯖꯣꯝ ꯏꯁꯂꯣꯞꯂꯦꯟ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯄꯥꯎꯗꯤ ꯇꯥꯏ ꯑꯦꯕꯤꯗ ꯄꯣꯁ ꯇꯧꯅꯔꯛꯑꯦ ꯑꯗꯨꯒ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯪ ꯑꯣꯏꯔꯝꯃꯦ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯃꯤꯟꯅꯔꯛꯂꯕ ꯏꯅꯥꯎꯅꯤ ꯅꯍꯥꯛꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯅꯌꯥꯝꯕ ꯌꯥꯝ ꯄꯦꯟꯗꯦ ꯅꯣꯡꯃꯇ ꯂꯥꯛꯀꯦ ꯈꯟꯕꯅꯤ ꯂꯝꯅꯒ ꯂꯥꯞꯄꯒ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯅꯌꯥꯝꯕꯕꯨ ꯋꯥꯔꯧꯅꯨꯀꯣ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯏꯕꯤꯔꯦꯅ ꯃꯄꯨꯒꯤ ꯂꯩꯀꯣꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯣꯡꯗꯣꯔꯛꯂꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯔꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯔꯛꯂꯒꯅꯤ ꯊꯥꯖꯩ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ M-Aꯒ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯀꯟꯁꯇꯦꯕꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯖꯣꯔꯥꯝ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯒꯦꯠ ꯃꯅꯥꯛꯇ ꯍꯧꯖꯤꯛ CNO ꯑꯃꯗꯤ CNDF ꯚꯔꯁꯦꯁ HPO ꯑꯃꯗꯤ CDF ꯌꯥꯝ ꯀꯟꯅ ꯀꯥꯞꯅꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥꯁꯤꯡ ꯃꯤꯖꯣꯔꯥꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯦ 2026 ꯑꯦꯄ꯭ꯔꯤꯜꯗ ꯁꯦꯟꯁꯁ ꯊꯤꯒꯗꯧꯔꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯀꯃꯥꯏꯅ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯃꯥꯏꯅ ꯈꯟꯗꯣꯛꯁꯤꯒꯦ ꯍꯥꯏꯕ ꯀꯣꯔ ꯏꯁꯨꯁꯤꯡ ꯈꯟꯗ꯭ꯔꯦ ꯀꯣꯛ ꯆꯣꯠꯁꯤꯟꯅꯗ꯭ꯔꯦ ꯃꯤꯌꯥꯝꯁꯨ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯁꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯨꯔꯤꯡꯁꯨ ꯑꯣꯄꯣꯖꯤꯁꯟꯁꯨ ꯃꯥꯒꯤ ꯄꯥꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧ ꯂꯩꯔꯦ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤꯗ ꯅꯥꯔꯣꯟꯗ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯀꯣꯟꯁꯤꯟꯗꯧꯔꯤꯕꯔꯥ ꯉꯥꯏꯍꯥꯛꯀꯤ ꯈꯟꯕꯗ ꯂꯣꯏꯗꯧꯔꯦꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯒ ꯍꯨꯟꯅꯕ ꯑꯃꯅ ꯑꯃꯗ ꯇꯥꯁꯤꯟꯅꯕ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯧ ꯇꯧꯔꯒ ꯃꯨꯊꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯣꯏꯔꯤꯕ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ